ꯃꯌꯥꯝ ꯉꯁꯤꯁꯦ ꯕ꯭ꯂꯣꯛꯁꯦ ꯁꯥꯡꯅꯗꯤ ꯅꯝꯕ ꯉꯝꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯕꯨꯏ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯕꯥꯇꯣꯟ ꯑꯃ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯆꯠꯆꯕꯅꯦ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯇꯦꯛ ꯑꯃꯈꯛꯇ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯁꯦ ꯁꯣꯝꯕꯨꯡꯗ ꯀꯕꯨꯏ ꯏꯃꯥꯟꯅꯕ ꯑꯃ ꯕꯥꯇꯣꯟ ꯇꯧꯕ ꯃꯣꯏꯗ ꯅꯥ ꯊꯥꯟꯃꯩ ꯍꯥꯏ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯁꯣꯏꯕ ꯌꯥꯎꯔꯝꯕꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯆꯠꯂꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯧꯁꯜꯂꯛꯀꯗꯣꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯩ ꯌꯧꯔꯀꯥꯟꯗ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯆꯤꯟꯁꯤꯗꯤ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ ꯃꯌꯥꯝ ꯌꯧꯁꯜꯂꯛꯑꯦ ꯁꯤꯒꯤ ꯁꯥꯏꯟ ꯕꯣꯔꯗ ꯊꯦꯠꯄꯁꯤꯗ ꯆꯪꯗꯣꯏꯅꯦ ꯆꯪꯉꯨ ꯆꯪꯁꯤꯜꯂꯛꯑꯦ ꯑꯁꯤꯗ ꯑꯗꯒꯤ ꯁꯥꯏꯟ ꯕꯣꯔꯗ ꯊꯦꯠꯄ ꯃꯤ ꯊꯣꯛꯂꯛꯏꯁꯤꯗ ꯃꯣꯏ ꯌꯨꯝꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯏꯃꯥꯟꯅꯕꯗꯨꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯣꯏꯅꯦ ꯐꯣꯇꯣ ꯀꯥꯞꯄꯗꯕꯅꯦ ꯍꯧꯖꯤꯛ ꯃꯝꯖꯜꯂꯤꯅꯦ ꯐꯣꯟꯁꯨ ꯄꯣꯔꯛꯍꯧꯗ꯭ꯔꯦ ꯅꯥꯀꯟꯁꯦ ꯅꯪ ꯇꯨꯝꯕꯗꯤ ꯈꯔ ꯄꯥꯝꯕ ꯃꯥꯜꯂꯦ ꯅꯪ ꯇꯨꯝꯍꯧꯗ꯭ꯔꯕꯅꯤꯅ ꯃꯃꯥꯁꯤ ꯂꯩꯔꯤ ꯑꯩꯅ ꯁꯨꯃꯥꯏ ꯄꯥꯏꯕꯁꯦ ꯑꯩꯗꯤ ꯆꯥꯕꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯇꯩ ꯀꯩꯅꯣꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅꯀꯣ ꯁꯖꯥꯎ ꯇꯧ ꯂꯩꯔꯝꯃꯦꯕ ꯑꯩꯗꯤ ꯁꯥ ꯑꯆꯧꯕ ꯑꯝꯇ ꯆꯥꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯉꯥ ꯈꯔ ꯂꯧꯔꯦ ꯑꯗꯨꯒ ꯈꯔ ꯁꯥꯡꯅ ꯂꯥꯛꯄꯅꯤꯅ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦꯕ ꯑꯗꯨꯅ ꯈꯔ ꯁꯨꯝ ꯆꯥꯁꯜꯂꯦ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯈꯔ ꯁꯨꯝ ꯆꯥꯔꯦ ꯃꯌꯥꯝ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔꯁꯨ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯆꯥꯕ ꯍꯧꯒꯗꯣꯔꯦ ꯅꯪꯗꯤ ꯈꯔ ꯆꯥꯊꯣꯛꯎꯔꯣ ꯅꯪ ꯋꯥꯔꯝꯃꯅꯤꯗ ꯅꯪ ꯅꯁꯥꯗꯣ ꯅꯪꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯆꯥꯛꯁꯦ ꯈꯔꯗꯤ ꯋꯥꯕꯅꯤ ꯄꯥꯏꯔꯤꯗꯤ ꯆꯥꯔꯦ ꯆꯥꯔꯦꯀꯣ ꯆꯥꯕ ꯍꯧꯔꯦ 이때마디 센소리기 ꯉꯥꯏꯈꯣꯀꯣ ꯆꯥꯕ ꯍꯧꯗꯤ ꯀꯔꯤꯅꯣ ꯉꯥꯏꯈꯣ ꯃꯤ ꯆꯥꯛ ꯅꯠꯇꯦ ꯄ꯭ꯂꯦꯠ ꯑꯝꯗ ꯆꯥꯛꯁꯦ ꯈꯥꯏꯗꯣꯛꯑ ꯊꯝꯍꯧꯁꯤꯔ ꯈꯜꯂꯨ ꯀꯔꯤꯒꯤ ꯅꯪ ꯋꯥꯏꯗꯣ ꯐꯖꯗ꯭ꯔꯦ ꯀꯔꯤꯒꯤ ꯍꯥꯏꯕꯁꯤꯗ ꯍꯥꯞꯆꯤꯜꯂꯁꯤꯔꯥ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯐꯖꯕ ꯃꯥꯜꯂꯦꯀꯣ ꯅꯣꯡꯃꯗ ꯇꯥꯏꯃꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯗ ꯁꯤꯡꯒꯜꯁꯦ ꯈꯔ ꯈꯥꯏꯅ ꯀꯩꯗꯧꯔꯦ ꯑꯣꯏ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯌꯥꯔꯦ ꯏꯇꯥꯎ ꯇꯣꯛꯑꯣꯅꯣ ꯅꯠꯇꯦ ꯆꯥꯛꯇꯨ ꯇꯣꯛꯑꯣ ꯅꯠꯇꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯏꯇꯥꯎ ꯇꯣꯛꯑꯣ ꯌꯥꯔꯦ ꯁꯤꯒꯨꯝꯕ ꯄ꯭ꯂꯦꯠ ꯑꯍꯥꯡꯕ ꯑꯝꯇ ꯄꯥꯏꯔꯒ ꯂꯥꯛ ꯏꯆꯥꯅꯨꯄꯤ ꯏꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯩ ꯌꯥꯔꯦꯀꯣ